मैम सिनाव हम तदा मगोल तना सिना मैम प्रमो वेलकम तौजरी सिना मैम प्रमो खुरमजरी सिना मैम अदो ngasi suano boyna nungaiba blog masa pudon laksage ado सिना मैम सिबितना नो वे सिना kana gumbana mongol tay channel asibu miyang tabiram taragati like share subscribe tobirum मैम अदो ngasi segi jam nungairaba ko jam harau jaba isana jana pamjaba ko channel asigi damukta wajaba ado ngasi di मैम सिनावी सपोर्ट की मैम मतंगी खितंग नुंगाइजरे अदो आइगी पोट असी अइना ऑर्डर तौखिबा अदो ngasi थुंजारे अइना तौगी पोट अदो करी पोटनो अदो आई मैम सु लाइव तसु सुम हाइबनी अदो ngasi आइगी तौजखिबा ऑर्डर पोट अदो डेट निपान थुंगबे वारिनी अदो ngasi दि डेट कनुसिगा डेट 5 सिदा थुंगारे को आइदी इसिंग चाउसिगा लारोद्रा इन खालुरमिको बैक तौगिद्राना अदुबु आइगी नेट के प्रॉब्लम इस वाबीबदुना इशोरना थगाम बिबा हाइतारे को अदुगैदी अदु मैम अमतंग ये मिनरसिको आई पोसे पोरे अदो इसिना मैम ये मिनरसिको आई पोतो ngasi थुंगारेबको आई तुमिङैदा को कनो लाक डिलीवरी ला कोलियर रक्तना मैं एगोना फोन तो ना पोतो थुंगारे सिना मैम अदो ये मिनरसि मैम अदो ही पोरेसे सिने सिगालेरा चेकिंग से को मैम से होंसे सिनी से ngasi थुंगारे आई nga पोथारिङैदा अदो पोसे थुंगारे मैम आई पोतो जेङसिको आई नानजो हाइ खरमिसना मैम दा मैम जेङसि मैम खंगेको मैम सिना खंगमनि असिनी ngasi thungare aina nahandagi wara tawjakhiba ado de nipan thungana da ngasi thungare sino maya da imta myam da hangisarage ko myam khangamani ko sum hiyemuda Jio fiber aigi net nungaitaba ko packing ga di wow khu fajamni sino myam go yong se sino myam se sino myam ure ko asini अदा असीसु कहीं खांगमदेबको खोगी होजागी खोगी इते मपारी नोंगमा आइगी लाइफ त चंगबिरेको इते मना चंगपतुगा मयाम पोसिदम फजना पिकिंग तोखजानी मयाम को सिनाव अदो सिगा लेरेस मयाम सिनाव से लेरेको से कवर लेरेबा मयाम सिनी आइना यूट्यूब दा सर्च तौरगा होइते मपारीना हाइबिरकपदगी को आई असम तंगदी मतम खरानी तंगदी चैनल असि यूज तौबसिगा यूट्यूबर सिंगा मतम खरन तंगदी आई पेन वाई सानजरगे को आई वारसुवाना मयाम असे आई ऑर्डर तो लौजरमी को स्नो मयाम फजन पिकिंग तो स्नो में को एकदम फजन ताउन थाक थाक से तोरे को सि थाक से लो है माकी डिटेल्स कमाय कमायना करादे कमायना फिटिंग तोगनी रेडी सिम ने कमाय हापकनी को रेडी टोना कमायना कनेक्शन तोगनी हाइबगी माकी डिटेल्स असिगा मोइना लोना पिरे को स्नो मयाम से तो असिगा लोना तांगले मोइना सिनी को माइ दि कमायना तौगा कमाय फिटिंग तौनी कमाय हाबगन हाबे सि पिपल मोइना सिलवना kan to hape sinamya jadi mutungda मैम सिनाव चार्जर सिगा लेरे को चार्जर सिसु सिगा जावरे से चार्जर वायर सि चार्जिंग वायर सिगा जावरे सिनाव मैम अदुना असिना सागे चार्ज तो मतमदा सिगा कनेक्शन तो बको सिगा नंबर अदगदी सिना चार्ज तो बगिना बका अदुना सागी कनो सिगा माकी सिगा कन चार्ज तो बिसे सिना साइड लेरे असमंग पालगा चार्ज तौगदबा दिगी पालिंगेदा मा बैटरी सु जावरे मैम सिनो सिनो बैटरी सु जावरे से सिगना बैटरी लेरे माकी को से बैटरी से फिटिंग तो संगदोमनी दो कमाय पांबा मरगरी सिलक थोगा सिमम सु हपम थोब ताय सिनो को आइदो सिमबुदी आई अप्लाई तौद्री को अप्लाई तौदबदो सिमबुदी एक्स्ट्रा आइगी लेरी अदो सिमदो पालगा आइसु मयाम सिगी मताना फजना खंगद्री अदो हजे आइगी इचानिपा ट्यूशन चखी निसेबा ट्यूशन देगी हलगा अदुगा माक फजना आई केनो पान हलगे मयाम सिनाव अदो
ꯑꯩꯁꯦ ꯄꯥꯜꯂꯒ ꯑꯩꯁꯦ 4GB ꯅꯦꯕ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯅ 4G ꯑꯣꯏꯅ ꯑꯩ ꯑꯣꯔꯗꯔ ꯇꯧꯔꯦ ꯑꯁꯤꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯄꯥꯜꯂꯒ ꯉꯁꯤꯒꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯅꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯍꯣꯔꯦꯟꯗꯤ ꯇ꯭ꯔꯥꯏ ꯇꯧ ꯇꯥꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯩꯁꯦ ꯂꯥꯛꯄꯁꯦ ꯌꯥꯝ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯀꯩ ꯇꯧ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯩꯁꯥꯒꯤꯗꯤ ꯌꯥꯝꯅ ꯈꯜꯂꯨꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯦꯅꯦꯜ ꯄꯥꯏꯕꯁꯤꯒ ꯃꯇꯝ ꯈꯔꯇꯪꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝꯅ ꯄꯦꯟꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯂꯥꯏꯚ ꯊꯥꯒꯅꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩꯗꯤ ꯑꯃ ꯇꯧꯅꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯂꯥꯛꯑꯒ ꯁꯨꯝ ꯂꯣꯏꯅ ꯕꯦꯛ ꯇꯧ ꯆꯠꯈꯤꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯖꯔꯛꯄꯁꯦꯀꯣ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯠꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯁꯦ ꯀꯔꯤꯝ ꯈꯪꯉꯝꯗꯕ ꯑꯗꯨꯅ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯗ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯐꯖꯅ ꯄ꯭ꯂꯥꯟꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯖꯅ ꯇꯥꯛꯑꯦ ꯗꯤꯇꯦꯜꯁꯦ ꯇꯥꯛꯑꯒꯁꯨ ꯑꯩ ꯃꯣꯕꯥꯏꯜꯒꯤ ꯃꯇꯥꯡꯗꯗꯤ ꯐꯖꯅ ꯈꯪꯉꯝꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯇ꯭ꯌꯨꯁꯟ ꯆꯠꯈꯤ ꯃꯥ ꯂꯥꯛꯑꯒ ꯃꯥ ꯍꯥꯏ ꯀꯀꯥ ꯍꯣꯔꯦꯟ ꯇ꯭ꯌꯨꯁꯟꯗ ꯍꯜꯂꯒ ꯐꯖꯅ ꯇꯧꯔꯁꯤ ꯍꯥꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯍꯥꯟꯉꯩ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯗ ꯑꯗꯒꯤꯗꯤ ꯑꯩ ꯍꯥꯏꯃꯟꯗꯅꯀꯣ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯗ ꯑꯩ ꯏꯀꯥꯏꯔꯝꯅꯤꯀꯣ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯃꯇꯝ ꯆꯥꯅ ꯌꯦꯡꯕ ꯉꯝꯗꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯍꯦꯛ ꯀꯣꯃꯦꯟꯇꯨꯒ ꯂꯥꯏꯛ ꯇꯧꯒ ꯑꯩꯁꯨ ꯍꯦꯛꯇ ꯄꯨꯡꯅ ꯎꯔꯨ ꯂꯩꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯩ ꯃꯐꯝꯁꯤꯁꯨ ꯈꯤꯇꯪ ꯇꯥꯎꯟꯗꯒꯤ ꯈꯔ ꯆꯪꯕ ꯃꯅꯨꯡꯗꯀꯣ ꯑꯗꯩꯗꯤ ꯎ ꯋꯥꯅꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅꯦ ꯈꯨꯜꯂꯛꯅꯤꯅ ꯉꯁꯥꯏꯒꯤ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯚꯁꯦ ꯍꯧꯒꯠꯂꯒ ꯎꯔꯨ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯗꯥ ꯃꯪꯒꯣꯜꯒꯤ ꯅꯦꯠꯁꯤꯗꯤ ꯂꯩꯅ ꯂꯩꯔꯦ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯅꯦꯠ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯑꯩ ꯑꯝꯇ ꯂꯥꯏꯚꯀ ꯊꯥꯖꯗ꯭ꯔꯕꯅꯤꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩ ꯀꯨꯏꯔꯦꯀꯣ ꯂꯥꯏꯚ ꯊꯥꯗꯕ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯉꯔꯥꯡꯁꯤ ꯉꯥꯏꯍꯥꯛ ꯊꯥꯏ ꯑꯗꯨꯁꯨ ꯀꯨꯏꯅ ꯌꯥꯔꯝꯗ꯭ꯔꯦ ꯑꯗꯨꯝ ꯅꯦꯠꯇꯣ ꯆꯦꯟꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯒꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯩꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯄꯩꯁా ꯇꯤꯡꯅ ꯑꯩꯅ ꯉꯁꯤ ꯑꯣꯔꯗꯔ ꯇꯧ ꯂꯧꯖꯔꯤꯁꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯗ ꯄꯩꯁꯥꯁꯨ ꯐꯪꯖꯗꯦ ꯄꯩꯁꯥ ꯀꯔꯝ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯨ ꯑꯩꯉꯣꯟꯗ ꯑꯁꯥ ꯂꯩꯖꯗꯦ ꯀꯃꯥꯏꯅ ꯄꯩꯁꯥ ꯆꯪꯉꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯚ꯭ꯌꯨꯁꯨ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯈꯖꯤꯛ ꯑꯗꯨꯝ ꯂꯥꯛꯄꯁꯤꯅꯗꯤ ꯀꯩꯅꯣ ꯑꯣꯏ ꯌꯥꯄꯣꯟꯇꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯅ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯄꯥꯝꯖꯕ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯁꯤꯒꯤ ꯐꯨꯔꯇꯤꯁꯦ ꯌꯥꯝꯅ ꯑꯩꯒꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯆꯦꯅꯦꯜ ꯑꯁꯤ ꯁꯨꯝ ꯈꯔ ꯁꯨꯝ ꯇꯧꯕꯅꯤ ꯑꯗꯩ ꯃꯇꯝꯁꯨ ꯁꯪꯗꯕ ꯏꯁꯩ ꯆꯠꯄꯅꯤꯅ ꯏꯁꯩ ꯇꯝꯕ ꯃꯊꯧꯁꯨ ꯇꯥꯔꯛꯏꯀꯣ ꯑꯩꯈꯣꯏꯗꯤ ꯏꯁꯩꯁꯦ ꯇꯝꯕꯁꯨ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯅ ꯇꯟꯖꯥ ꯌꯦꯡꯉꯒ ꯁꯨꯝ ꯑꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤ ꯁꯨꯝ ꯂꯧꯖꯕ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯥꯔꯤꯅ ꯅꯣꯡꯃ ꯍꯥꯏ ꯑꯦꯁ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯔꯔꯣꯏ ꯃꯪꯒꯣꯜ ꯅꯪ ꯅꯦꯠ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯅ ꯀꯣ ꯅꯦꯠ ꯀꯅꯦꯛꯁꯟ ꯇꯧ ꯍꯥꯏꯗꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯏꯇꯩꯃ ꯄꯥꯔꯤꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯅ ꯁꯤ ꯄꯣꯠꯁꯦ ꯑꯣꯔꯗꯔ ꯇꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯩ ꯁꯤꯜꯆꯔ ꯆꯠꯂꯨꯔꯦ ꯁꯤꯜꯆꯔꯗ ꯐꯪꯉꯛꯇꯕ ꯂꯩꯔꯝꯃꯤ ꯃꯃꯜꯁꯦ ꯈꯤꯇꯪ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯑꯁꯤ ꯑꯣꯔꯗर ꯇꯧꯔꯒ ꯉꯁꯤꯗꯤ ꯊꯨꯡꯉꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯅꯣꯡꯗꯤ ꯂꯥꯛꯏꯀꯣ ꯑꯌꯨꯛꯇꯤ ꯅꯣꯡ ꯆꯨꯕ ꯂꯦꯞꯇ꯭ꯔꯤ ꯑꯩ ꯉꯁꯤꯁꯨ ꯂꯛꯈꯤꯄꯨꯔ ꯆꯠꯂꯨꯏ ꯀꯣ ꯂꯛꯈꯤꯄꯨꯔꯗꯤ ꯍꯜꯂꯛꯑꯦ ꯍꯜꯂꯒ ꯄꯣꯊꯥꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯔꯒ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯒꯦ ꯑꯩꯒꯤ ꯁꯤꯝ ꯍꯥꯞꯄꯀꯥꯟꯗ ꯅꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅꯤꯀꯣ ꯑꯩꯅꯉꯁꯤ ꯌꯨꯇ꯭ꯌꯨꯕꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯁꯤꯌꯥꯔ ꯇꯧꯖꯔꯤꯕ ꯌꯦꯡꯍꯟꯖꯔꯤꯕ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯐꯖꯕ ꯀꯩꯅꯣꯁꯨ ꯅꯠꯆꯗꯦꯀꯣ ꯑꯩꯗꯤ ꯁꯤꯝꯄꯜ ꯚꯤꯗꯤꯑꯣꯅꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯊꯧꯅꯥꯗꯣ ꯂꯩꯔꯒꯀꯣ ꯑꯩ ꯌꯥꯝ ꯋꯥꯅ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯅꯥꯝ ꯁꯣꯟꯖꯔꯒ ꯑꯩꯅ ꯋꯥꯅ ꯑꯣꯔꯗꯔ ꯇꯧꯖꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯥꯒꯤ ꯑꯦꯃꯥꯎꯟꯗꯤ ꯀꯌꯥꯅꯣ ꯍꯥꯏꯕꯗꯅꯦ 2000 ꯀꯩꯅꯣꯅꯤ 2499 ꯁꯝꯊꯤꯡ ꯃꯥꯅ 2500 ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯅꯦꯠ ꯑꯁꯤ ꯅꯨꯡꯉꯥꯏꯕꯗ ꯑꯗꯣ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯑꯩ ꯂꯥꯏꯚ ꯊꯥ ꯇꯥꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯖꯤꯑꯣ ꯐꯥꯏꯕꯔ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ